Leichal Radio Nap Channel gi listener khudingmakpu taram nokjari. Ngasigi wari asigi maming na EWA FATTBA si NGAIBA. Aduga wari sibu thabirakpana Moirangleima khuman. Adudi mayam punna wari asi muk taminarasi. Thoibi no ngan fung tawrakpa doidagi hawgatuna law khulang chatnaba lusilami. Sakhisu thoibi bu ngaiduna leirami. Thoibi hobe thoraklami. Sakhina Thoibia, ini nang asaidagi nang bungairibani, karigino sukthengla isibo. Inya, ay supanangan na hugatuna dilution jabani, adobo tabak mayam si hotnaringaida hekta thengdokhiba. Lao salasi. Hoi ini, thadoi nga sila aroy haibro. Sakhina, ihe, nani tombiga ne tancha lawramge na chatkrabani, ay nang bungai horoda na leiramlibani ne. Oh, ay di ma udabasida laktrabra khaluri. Sakhina, Hera Thoibia, Aikoi Kulang Chatminaba Kangbuda, Thadoiga Nangana Buthawa Yawramni, Thadoina Bulipi Hybro, Jumini Duso. Wari Sana Lakpana, Makoi Lekai Hotel Leduda, Yore. Thadoina Induan, Tando Sukiro draw. Oh, Sure, Amasidang Thadara di Sura Dabani. Horin Tando, Masing Suram the Bayari Koidi, Hera Thadoi, I will not quit the nome with the Masing Sudan a peaky Benumit Yawbrane. Yaudi da dubudi, Hena Pirak Pangatani, Adasum Pagito Ribani, Indon the Pagito Drabadi, Canada Taurunia. Hoine, Ado, Sahautan Sikam Hapo Hairi no. I could Mangani Kulang Jalibase, Indona Kangadam Hapiro, by Sagidi Wabiru no, Ine Sakiga, Inetum Bigana Pirani Hibane. Sakina, hoi, Pitok Singaidana, Kulang the Gipaglak Pasil, the Gito Kaklagaloire. Saubina, Sakia. Ice hotel Pambasi Toklaga, Nakogi Kulang Celabasi the Yaura Sirakandi, Montona Nungairam Domali Nakoi Kangbuse. Saubi Bema, Awabaga Kangbanati Koi Quina Kumlibase. Housic Celibasitagine, Horel you make your drip powani, no palibrudusi. Ado, Paribani, no Posipunsi sang Hainaribani. Aduni, Idi Yengo, no hang on but the Gihorin Numita Powani, my Manaxi the Leho Durisi. Saubia. I could do piro, worry the matam si ayokre, Nasidine, Lamyam Lapiko. Selling I the near Pungsi Tinky the ribbony. Hoi, see the lady. Seal the near, Horen Karaga Piragiko. Hoi, ye. Hi, just allow hey. Ashumna Kulangangu the Labung Mike Pankri. Hotel do the chat Takpalakpa Alkarana Sona Hawi. Oh, Toibi Sinung Iba Pangzadredo. Mapadun hit Wakalta than a Taurisi. Saubina, Mani Tada, Ontona Supatkide, Magine, Loto Mohon Haibudo. Hai, Maming Panuni Henoibo, Langway Tanbini, Kanana Kangba, so I see the patek the Nansila Pasua. Ho, Duboba, Machano piece in a low cum the Nawana Honerini. Isimim Sada Sumigium the Tabak Subachalaga, in Kol Karakweraga, Imung Sipuna Bakana Honazari. Masidesi the Manane, Urium Karataglaga, I hing no sober me or laga Tumhanda Kainimana Tabirisi. Thoibi se Maraiba on Tong the tea craponi. I shall be Tani he. Tada, I go to Madina, a quibazigi, I should like trick lang with the Piragane, Tana Candoni. I shall be none with Tandu Pironia. Me Ushita than a Torini Magido. Saubia, Opi. Hirago on Torakpani, Luto Mohon the lip to the lady me. Tada, Sissy, then see the lady. Luto Mohona. Saubia, I gisu Tandoni the Piro. Oh, hoi Tada. Cananoni Seshuna Kani Haridubo. Tada, Urem Tapakangu Kralay, Maquiduba Hazeriba. Oh, Karai the Ginone. Lambu Heladine, Puro Singari Kodi. Chaubi to min soli. Nangni di Kanzedri. Jarab Asabasinane, you might have a mamma says Hitchiladi, Kampre Kangisha. Kaidori Saubia, Tanpi you Hiraga. He, cow in it, Tada. See the lady. Tom saw, Kamai Toria, with a quirida. Nungari hello to. Keke Honarige, Yum the Galate of a Maline. Chingchali, Yum the Mumula Pade and Lacti, Adunani. Karisuri no chinda. Sing the Bukari Oinigi, who carry beneath the na. I should last in a candina. None the Kashum Sudrabo. Sudri. Tabona Tejaba, taking the daba. Adunani any the lady say. Nangbu, you gam tuck labro. Namida you might add in he.
ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯕꯅꯤꯅ ꯅꯣꯡꯉꯥꯜꯂꯦ ꯌꯨ ꯅꯨꯃꯤꯠ ꯇꯥꯔꯦ ꯌꯨ ꯃꯗꯨꯗ ꯇꯥꯔꯤꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯏꯪꯈꯣꯜ ꯑꯗꯨꯛ ꯆꯥꯎꯅ ꯂꯩꯔꯤꯗꯨ ꯀꯣꯏꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏꯗꯕꯨ ꯏꯪꯈꯣꯜ ꯂꯩꯇꯕꯒꯤ ꯆꯤꯡ ꯃꯥꯟ ꯆꯠꯂꯒ ꯍꯤꯡꯂꯤꯕ ꯍꯥꯏꯗꯨꯅꯤ ꯌꯨꯝꯗ ꯂꯩꯔꯒ ꯊꯕꯛ ꯁꯨꯕ ꯍꯧꯅꯗꯦꯗ ꯇꯣꯝꯆꯧ ꯃꯇꯥꯡ ꯑꯗꯨꯗ ꯂꯣꯇꯣ ꯃꯣꯍꯟꯒ ꯌꯨ ꯊꯛꯃꯤꯟꯅꯕ ꯌꯨꯔꯥꯏ ꯆꯨꯕ ꯈꯔ ꯂꯥꯛꯏ ꯑꯁ ꯑꯩꯈꯣꯏꯅꯗꯤ ꯑꯁꯣꯝꯗ ꯅꯪ ꯊꯤꯔꯨꯏ ꯅꯪꯗꯤ ꯁꯤꯗ ꯆꯥꯒ ꯊꯛꯇꯅ ꯂꯩꯔꯝꯃꯤ ꯂꯣꯇꯣꯅ ꯀꯨꯏꯗ꯭ꯔꯤꯗ ꯆꯈꯥꯎꯁꯦ ꯍꯥꯡꯉꯒꯅꯦ ꯃꯍꯤꯗꯣ ꯇꯥꯁꯤꯜꯂꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯂꯥꯏꯅꯤꯡ ꯊꯥꯔꯤꯕꯅꯤ ꯂꯥꯛꯑꯣ ꯅꯣꯏꯁꯨ ꯇꯟ ꯁꯦꯝꯃꯣꯝ ꯆꯥꯁꯤꯜꯂꯨ ꯂꯥꯛꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯆꯥꯔꯔꯣꯏ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯅꯅꯦ ꯃꯍꯤꯅ ꯂꯥꯏꯅꯤꯡ ꯊꯥꯈ꯭ꯔꯦ ꯂꯥꯛꯑꯣ ꯅꯪꯁꯨ ꯑꯣ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯆꯥꯎꯕꯤ ꯁꯦꯜꯗꯣ ꯍꯣꯔꯦꯟ ꯊꯣꯏꯕꯤꯅ ꯂꯧ ꯀꯥꯔꯛꯄꯒ ꯄꯤꯔꯒꯦꯀꯣ ꯇꯥꯗ ꯁꯦꯜ ꯌꯥꯎꯔꯛꯇ꯭ꯔꯕ꯭ꯔꯣ ꯍꯥꯏꯁꯦ ꯇꯟ ꯆꯥꯕ ꯂꯥꯛꯏꯗꯣ ꯌꯥꯎꯔꯛꯇ꯭ꯔꯦꯅꯦ ꯀꯥꯎꯗꯅ ꯄꯨꯔꯍꯧꯗ꯭ꯔꯤ ꯊꯣꯏꯕꯤ ꯊꯤꯜꯍꯜꯂꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯂꯣꯇꯣ ꯃꯣꯍꯟꯗꯣ ꯆꯠꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯁꯤꯅ ꯋꯥꯅ ꯁꯨꯔꯒ ꯃꯥꯅ ꯃꯁꯤꯗꯩꯁꯤꯗ ꯅꯤꯡꯊꯧꯒ ꯁꯥꯗꯅ ꯂꯩꯔꯤ ꯅꯨꯡꯁꯤꯗꯕꯅ ꯍꯨꯃꯨ ꯈꯥꯔꯤ ꯁꯈꯤꯅ ꯀꯔꯤꯅꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩꯁꯤꯕꯣ ꯉꯁꯤꯗꯤ ꯏꯁꯩꯒ ꯑꯃꯠꯇ ꯁꯛꯅꯔꯛꯇ꯭ꯔꯦꯗ ꯊꯣꯏꯕꯤꯅ ꯍꯣ ꯏꯅꯦ ꯁꯈꯤ ꯌꯧꯕ ꯀꯨꯏꯗ꯭ꯔꯤꯕꯁꯤꯗ ꯋꯥꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯕ ꯇꯨꯃꯤꯟ ꯂꯩꯕꯁꯦ ꯂꯧꯈꯥꯎ ꯃꯉꯝ ꯆꯠꯇꯦ ꯀꯥꯟꯅꯗꯦ ꯏꯁꯩ ꯍꯧꯁꯤ ꯇꯣꯝꯕꯤꯅ ꯉꯁꯤꯗꯤ ꯊꯣꯏꯕꯤꯒ ꯊꯥꯗꯣꯏꯒꯅ ꯁꯛꯄ ꯇꯥꯔꯦꯗꯅ ꯊꯥꯗꯣꯏꯅ ꯁꯛꯇꯣꯏꯅꯦ ꯏꯅꯦ ꯉꯁꯤ ꯁꯛꯅꯕ ꯌꯨꯝꯗꯒꯤꯅꯦ ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯇꯝꯃꯒ ꯂꯥꯛꯑꯕꯅꯦ ꯑꯣ ꯍꯧꯔꯣ ꯍꯧꯔꯣ ꯊꯣꯏꯕꯤꯒ ꯊꯥꯗꯣꯏꯒ ꯍꯨꯟꯅꯗꯨꯅ ꯏꯁꯩ ꯁꯛꯏ ꯇꯣꯝꯕꯤꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ ꯏꯆꯥ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯁꯦ ꯁꯈꯤꯅ ꯍꯥꯏꯒꯨꯝꯗꯅ ꯊꯥꯗꯣꯏ ꯅꯪꯗꯤ ꯏꯁꯩ ꯇꯝꯕꯕꯨ ꯆꯠꯄ ꯌꯥꯔꯅꯤꯅꯦ ꯁꯨꯔꯕꯨ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯦ ꯊꯥꯗꯣꯏꯅ ꯏꯅꯦ ꯆꯠꯂꯗꯧꯅꯤ ꯃꯊꯪ ꯆꯍꯤꯒꯤ ꯄꯥꯟꯊꯣꯏꯕꯤ ꯏꯔꯥꯠꯄꯗꯅꯦ ꯏꯁꯩ ꯃꯀꯣꯛ ꯆꯤꯡꯕꯤ ꯑꯣꯏꯒꯦ ꯈꯜꯂꯤꯕꯅꯤ ꯌꯥꯏ ꯌꯥꯏ ꯑꯣꯏꯌꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯊꯣꯏꯕꯤ ꯅꯪꯁꯨ ꯇꯝꯁꯤꯜꯂꯨ ꯅꯈꯣꯟꯗꯣ ꯑꯣꯟꯊꯣꯛꯅ ꯃꯦꯡꯈ꯭ꯔꯦꯝꯅꯤ ꯏꯅꯦ ꯑꯩꯁꯨ ꯏꯁꯩ ꯍꯟꯕꯤ ꯍꯦꯛ ꯑꯣꯏꯕ ꯍꯥꯏꯕꯗꯨꯅꯤ ꯌꯥꯏꯅꯦ ꯑꯩꯈꯣꯏ ꯍꯥꯏꯅꯕꯤꯒꯦ ꯅꯁꯛꯅ ꯇꯧ ꯍꯥꯏꯔ ꯊꯤꯕ ꯑꯃꯠꯇ ꯅꯠꯇꯦꯗꯣ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯁꯤꯗꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯅ ꯐꯖꯕꯏꯍꯦꯟ ꯍꯦꯟꯗꯧꯔꯤꯕꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅꯒ ꯇꯧꯔꯕꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏ 8 ꯑꯁꯤꯗꯒꯤꯅꯦ ꯃꯤ ꯄꯨꯝꯅꯃꯛ ꯍꯦꯛꯇ ꯌꯦꯡꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯁꯈꯤꯅ ꯍꯣꯏꯅꯦ ꯇꯣꯝꯕꯤ ꯍꯥꯏꯅꯕꯤꯔꯁꯤ ꯃꯤꯒꯤ ꯂꯩꯀꯥꯏꯗ ꯑꯁꯨꯝꯅꯅꯦ ꯑꯃꯨꯛ ꯐꯥꯎꯕ ꯇꯧꯔꯝꯈꯤꯔꯣꯏ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥꯅꯒ ꯏꯁꯩ ꯃꯀꯣꯛ ꯆꯤꯡꯕꯤ ꯏꯁꯩ ꯍꯟꯕꯤ ꯑꯣꯏꯗꯣꯏꯁꯦ ꯄꯨꯊꯣꯛꯁꯤ ꯀꯥꯟꯅꯗꯦ ꯂꯧ ꯀꯨꯝꯂꯒ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯕ ꯍꯧꯅꯗꯤꯌꯦ ꯃꯥꯒꯤ ꯍꯩꯖꯕ ꯃꯍꯩ ꯑꯁꯤꯗꯅꯦ ꯄꯨꯟꯅ ꯁꯧꯒꯠꯃꯤꯟꯅꯒꯗꯕꯅꯤ ꯇꯝꯃꯨ ꯌꯥꯏ ꯏꯅꯦ ꯍꯣꯏ ꯃꯌꯥꯝꯅꯅꯦ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯤ ꯏꯆꯥꯁꯥ ꯊꯥꯗꯣꯏꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯅꯦ ꯍꯣꯏ ꯃꯌꯥꯝ ꯂꯩꯔꯝꯕꯁꯦ ꯑꯩꯈꯣꯏꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ ꯏꯆꯥ ꯃꯤꯆꯥ ꯈꯥꯏꯗꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯈ꯭ꯔꯦ ꯄꯨꯛꯅꯤꯡꯗꯨꯝ ꯅꯨꯡꯁꯤꯗ ꯂꯩꯀꯥꯏ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯌꯨꯝꯒ ꯄꯥꯟꯈꯤꯗꯧꯕ ꯊꯣꯏꯕꯤꯅ ꯑꯩꯗꯤ ꯄꯥꯟꯗꯕꯤ ꯁꯨꯝ ꯂꯩꯔꯒꯦ ꯈꯜꯂꯤꯕꯅꯤ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯤ ꯁꯈꯤꯅ ꯍꯥꯏ ꯌꯨꯝ ꯄꯥꯟꯗꯕꯁꯨ ꯐꯠꯇꯦ ꯃꯇꯝ ꯌꯧꯔꯛꯑꯀꯥꯟꯗꯅꯦ ꯅꯈꯣꯏꯒꯤ ꯆꯥꯅꯕ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯊꯣꯏꯕꯤꯗꯣ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯍꯥꯏ ꯀꯩꯗꯧꯔꯦ ꯇꯤꯝꯐꯥ ꯂꯧꯊꯣꯛꯎꯗꯅ ꯂꯥꯎꯔꯒ ꯃꯇꯣꯝꯗ ꯀꯦꯟꯈꯤꯗ꯭ꯔꯣ ꯉꯝꯃꯣꯏꯕ ꯏꯅꯦ ꯁꯤꯝꯇ ꯂꯧꯊꯣꯛꯄꯤꯌꯣ ꯑꯁ ꯑꯩ ꯍꯪꯒꯣꯏꯕꯅ ꯂꯣꯏꯔꯦꯕ ꯅꯄꯣ ꯂꯧꯊꯣꯛꯑꯣꯏ ꯏꯅꯦ ꯐꯥꯒꯤ ꯇꯧꯅꯨꯀꯣ ꯁꯤꯝꯇ ꯂꯧꯊꯣꯛꯄꯤꯌꯣꯝꯅꯤ ꯇꯣꯝꯕꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯁꯥꯡꯅ ꯅꯞꯂꯤꯕ ꯇꯤꯝꯐꯥ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯊꯤꯟꯖꯤꯜꯂꯒ ꯆꯤꯡꯕ ꯍꯧꯔꯛꯏ ꯏꯅꯦ ꯆꯤꯡꯊꯠꯄ ꯌꯥꯔꯣꯏꯀꯣ ꯁꯤꯅꯤꯕ ꯇꯞꯅ ꯂꯧꯊꯣꯛꯑꯣ ꯆꯤꯡꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯂꯧꯊꯣꯛꯇꯣꯔꯤꯒꯦ ꯑꯉꯥꯎꯕꯤ ꯆꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯇꯣꯛꯑꯣ ꯂꯧꯊꯣꯛꯑꯔꯣꯏ ꯑꯗꯨꯗꯤ ꯅꯪꯉꯣꯟꯗ ꯇꯤꯝꯐꯥ ꯅꯞꯄꯕꯨꯅꯦ ꯁꯨꯡꯂꯧ ꯂꯧꯊꯣꯛꯑꯔꯣꯏ ꯑꯩ ꯍꯥꯏꯔꯒ ꯂꯧꯗꯨ ꯈꯥꯎꯕ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤ ꯂꯧꯔꯤꯗ ꯐꯝꯂꯒ ꯏꯅꯦ ꯑꯝꯇ ꯂꯧꯊꯣꯛꯄꯤꯌꯣ ꯁꯈꯤ ꯆꯪꯉꯛꯇꯨꯅ ꯃꯇꯤꯟ ꯊꯥꯛꯇꯨꯅ ꯇꯤꯝꯐꯥꯗꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤꯅ ꯑꯁ ꯂꯧ ꯈꯥꯎꯕꯁꯤꯗ ꯐꯥꯎ ꯇꯤꯝꯐꯥ ꯍꯦꯛ ꯆꯤꯛꯏꯗ ꯍꯣ ꯅꯪꯅ ꯀꯤꯒꯟꯕꯗꯨꯗ ꯇꯧꯔꯤꯅꯤ ꯇꯤꯝꯐꯥꯁꯦ ꯈꯔ ꯍꯦꯟꯅ ꯀꯤꯒꯟꯕ ꯃꯤꯗꯅꯅꯦ ꯍꯦꯟꯅ ꯆꯤꯛꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤꯅꯤ ꯅꯠꯇꯦ ꯅꯨꯡꯁꯥꯒ ꯐꯪꯗ꯭ꯔꯥ ꯈꯪꯗꯦ ꯂꯧꯅꯤꯅ ꯏꯁꯤꯡ ꯉꯥꯛꯇ ꯍꯥꯏ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯂꯧꯄꯨꯅꯅꯦ ꯍꯩꯊꯥ ꯄꯣꯊꯥ ꯄꯣꯔꯛꯑꯅꯤ ꯃꯉꯝ ꯏꯆꯠ ꯆꯠꯇꯦꯅ ꯑꯃꯨꯛ ꯉꯥꯡꯕ ꯇꯥꯔꯦ ꯀꯨꯝꯊꯔꯛꯑꯣ ꯍꯣꯏꯕ ꯀꯨꯝꯃꯛꯑꯦ ꯏꯅꯦ ꯏꯁꯤꯡ ꯈꯔ ꯀꯪꯕ ꯖꯒꯥꯗ ꯑꯩ ꯃꯌꯥꯝ ꯑꯃꯅꯦ ꯈꯥꯎꯕꯤꯒꯦꯕ ꯑꯁ꯭ꯋꯥꯏ ꯏꯁꯤꯡ ꯌꯥꯝ ꯂꯩꯕ ꯃꯐꯝꯁꯦ ꯏꯅꯦ ꯑꯣꯏꯅ ꯈꯔ ꯈꯥꯎꯕꯤꯌꯣꯕ ꯍꯧꯔꯛꯑꯕ꯭ꯔꯥ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯂꯧꯄꯨꯗꯣ ꯍꯩꯊꯥ ꯄꯣꯊꯥ ꯄꯨꯗꯨꯅ ꯂꯥꯛꯏ ꯀꯨꯟꯖꯣꯅ ꯏꯅꯦ ꯍꯣꯏ ꯃꯌꯥꯝ ꯍꯩꯊꯥ ꯄꯣꯊꯥ ꯄꯨꯔꯛꯑꯦ ꯁꯤ ꯍꯥꯟꯅ ꯑꯝꯇ ꯆꯥꯕꯤꯔꯨ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯩꯊꯥ ꯄꯣꯊꯥ ꯆꯥꯗꯨꯅ ꯊꯕꯛ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯈ꯭ꯔꯦ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯊꯣꯏꯕꯤ ꯂꯧ ꯀꯥꯔꯛꯄꯒꯤ ꯄꯨꯈ꯭ꯔꯤꯗ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯗꯨꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯂꯣꯇꯣ ꯃꯣꯍꯟꯗꯨ ꯃꯌꯨ ꯇꯞꯇꯥꯏ ꯉꯥꯎꯁꯤꯜꯂꯒ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯊꯣꯏꯕꯤ
Kari hage bajiya? Sale kita piro hai. Kari gino bajiya? Piro go di piro dana amu hangdana lay. Ngasi di kulangi sale pirak ye bajiya? Ay, pirak taba ikhang dine. Sale khara pi da bayar. Baji, engondam talay timi. Nang pi ga habro piro hai bro. Ha. Hairaga baltin do kaukhai rami. Nakanda yunglibu uchuk tu phuklaga thoibi da thomge tawi. Memcha na. Kaino tawri tubo. Si amda thalok piyo se. Hey, nang kai khangya. Ha. Masi yam phattabi na chanu pini ne mase. Mapai na sale khata piyo haibada leite haiba ngamba. Mase yum sida leiraga kari kana duino. Nawa naikro. Chalo. Janju sanaroi. Kari wangang sangang no moi bajiya angang sida mina taraga phajari bro. Hey, nangondo intainaro hai bro. Ha. Uchuk sina kanlo hai bro. Karai, sale khara piro nangonde. Kari gi sale no. Nangonda maram thikat piyo hai bro. Pida piro. Maram leidana piyo hai ribane. Ho khutane siki ma phawba leite hojik. Sale leitre haiba natro. Adudi. Hairaga memcha da uchuk aduna thomai. Thoibi na. Baji, ngawra bro. Thoibi phiji dagi sale khara lauthoga mapa da pi. Se, sida leire. Loto paisa do lauraga. Si ngasai na pira di si thokidro. Khana bayam pamba natro. Ha. Nimai, ai lai he. Hairaga chatkri thoibi na. Ima, sok bro. Sok de. Ima kaishi tawde. Kari noi khoi baji na khali sibo. Khangdre. Ai sune ma hek lairi kai punsi se. Nungaiba phangani aiba thajade ima. Adumai hainu se ima. Changasla o ima. Ching su leitabani ne. Ngasai hangba chalubani sagol seni haidana mata pirakte nangbu seldo kayam phanglai no se chama sina leiruro insang di hangam sekta thonga se hoi leiramo ima cheng laurukhige memcha chakri thoibi su imung changlaktuna insang semduna thamli ngayang leibaga memcha cheng puraduna changlai thoibi ima se cheng sida leiri Pau hai peta manthurau sang mai thagalagi imana. Hoi ima. Hayeng na ne kanagi lawda taraba. Khura kunjogi do ngasi loiramdri lokhai mo walami. Ado hayeng lusilaga ini sakioigi horani. Oh, loidi loisila amali. Ayamba na yai khraba mali ne. Loire e. Side mo pi sara duni ma. Ima su inkol se andakti ne iphat phatte tin tabagum tawi. Santhi khara hapo haptro ima. Haplibani. Migi sangonda santhiba lawba chatpasu ikaidana chatrabani handakti kaidorage ima ho iwa phattabani na ne mina so aikhusi usitriba angawbigum ubire aikoina haiba wakati masing oinaga thaba natreda thoibi ima si yamna khangba warabani ni he mina usitana ngangba se napa asina gyan ba chit ama phawba ta dabani yare ba ima ma gyan ta jaraksani wakhale khanjiluranu ima dine napa se gyan tarakani haiba thajadre Hoi bima. Asumna mama macha da wari sana duna chak to thongba loisinkri. Chak char si hai na thiba horakpa matam aduda loto mohon do changlak lami. Loto na. Memcha. Hai memcha. Kari haige. Akhoi kari insang thongi. Hangam cham thongni. Hangam. Hoi. Hangam mo injang ni na kana thongi ba. Ha. Karai. Uyan do kokhaigi. Aigi mungda hangam thongba yaroi. Nga thonggadaba khangabra. Hairaga chapu uyando kaukhairammi sakum da chak insang na pumchai chairi thoibina karino bajiya ngawrabo hey nang na igi chinthak ta khumba ya bro ha hairaga leiramba fa namana thoibi da thumlai thoibi leithokpa nanghaudadana sagan oi thangbadada palammi memchana karino nang na khalise na yu thakchilaga natuna chamasak amata khangrabro nangbo sa ola bro Hey, aibu sa kaina. Adudi nangsu. Hairaga santhi chay ma paikhatlaga memcha da kanna kallammi. Thoibina. Baji, to se amda thado omni. Ima se si batare. Si sano. Si na Manipuri se. Baji, kai kumhai oire. Amda tokpiro kai toge. Kumhai oige oije sano. Moi mathau kai lege. Moi na ai thak braba. Ai gi mumni. Ai na tawning ma kushi tawgani. Kana mawa lawde aina halakpadane nga thongba thanamo natrabadi kaya na tai charoi ko loto
ꯃꯦꯝꯆꯥ ꯑꯃꯗꯤ ꯊꯣꯏꯕꯤꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯂꯒ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯏꯆꯥꯏ ꯆꯥꯏꯔꯤꯕ ꯆꯥꯛꯈꯨꯃꯥꯡ ꯑꯗꯨꯗ ꯐꯝꯂꯒ ꯃꯃꯥ ꯃꯆꯥ ꯀꯞꯂꯤ꯫ ꯏꯃꯥ, ꯑꯩꯈꯣꯏꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯂꯛꯀꯅꯤ? ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯤ, ꯅꯄꯥ ꯑꯁꯤꯅ ꯍꯦꯛ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯃꯨꯡꯁꯦ ꯏꯪꯅ ꯂꯩꯕꯗꯤ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯕꯥꯖꯤꯅ ꯑꯋꯥꯕ ꯃꯁꯛ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯏꯃꯥ? ꯃꯥꯅ ꯁꯨꯗ꯭ꯔꯕꯅꯤꯅ ꯀꯔꯥꯏꯗꯒꯤ ꯈꯪꯒꯅꯤ? ꯅꯨꯡꯉꯥꯏꯕ ꯈꯛꯇꯅꯤ ꯃꯥꯅ ꯄꯥꯝꯂꯤꯕ꯫ ꯁꯦꯟꯁꯨ ꯇꯥꯟꯕꯒꯤ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯃꯉꯣꯟꯗ꯫ ꯃꯤ ꯈꯨꯗꯤꯡꯒꯤ ꯅꯤꯔꯒ ꯅꯨꯡꯉꯥꯏꯔꯕꯅꯤꯅ ꯈꯪꯗ꯭ꯔꯤꯕꯅꯤꯗꯅ꯫ ꯆꯦꯡꯒꯤ ꯃꯃꯜꯁꯦ ꯌꯧꯈꯩ ꯇꯥꯡꯉꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯃꯥꯡꯍꯜꯂꯤꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ꯫ ꯂꯧꯗ ꯈ꯭ꯋꯥꯡ ꯌꯥꯡꯂꯦꯟ ꯇꯦꯛꯈꯩꯁꯨ ꯊꯕꯛ ꯁꯨꯔꯨꯕ, ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯎꯅꯤ ꯈꯟꯕꯗ ꯑꯩ ꯂꯧꯗꯒꯤ ꯀꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕꯅꯤ ꯏꯃꯥ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯁꯤꯕ ꯉꯥꯏꯕ ꯇꯥꯔꯦꯗꯅ꯫ ꯊꯣꯡꯖꯤꯟꯄꯥꯟꯗ ꯇꯥꯔꯤꯕ ꯆꯐꯨꯗꯨ ꯄꯨꯁꯤꯜꯂꯛꯎ꯫ ꯁꯤ ꯏꯃꯥ, ꯆꯐꯨꯗ ꯆꯥꯛ ꯈꯔꯗꯤ ꯌꯥꯎꯔꯤ ꯃꯥꯜꯂꯦ꯫ ꯏꯟꯁꯥꯡ ꯌꯥꯎꯔꯤꯕ ꯈꯔꯁꯤꯒ ꯆꯥꯔꯣ, ꯋꯥꯔꯝꯃꯅꯤ ꯏꯆꯥ꯫ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯆꯠꯂꯨꯔꯒ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯒ ꯏꯆꯥꯅ ꯍꯜꯂꯛꯂꯤꯕꯅꯤ꯫ ꯁꯤꯁꯦ ꯅꯪ ꯆꯥꯔꯣ꯫ ꯏꯃꯥ, ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯤ꯫ ꯍꯩ, ꯆꯔꯥ ꯍꯦꯜꯂꯗꯤ ꯍꯌꯦꯡ ꯂꯧ ꯈꯥꯎꯕ ꯉꯝꯃꯣꯏꯅꯦ, ꯋꯥꯒꯅꯤ꯫ ꯏꯃꯥ ꯑꯣꯏꯅ ꯆꯥꯁꯤꯜꯂꯣ꯫ ꯉꯁꯤꯗꯤ ꯈꯨꯔꯥ ꯀꯨꯟꯖꯣꯅ ꯍꯩꯊꯥ ꯄꯣꯊꯥ ꯌꯥꯝ ꯇꯧꯔꯛꯏ, ꯑꯗꯨꯅ ꯃꯌꯥꯝ ꯆꯥꯁꯤꯜꯂꯛꯏ, ꯄꯨꯛꯁꯦ ꯏꯊꯟ ꯊꯜꯂꯤ꯫ ꯍꯩ, ꯑꯣꯏꯗꯕ ꯉꯥꯡꯒꯅꯨꯁꯦ, ꯈꯔ ꯆꯥꯔꯣ꯫ ꯏꯃꯥ, ꯑꯁꯦꯡꯕꯅꯤ, ꯏꯃꯥ ꯆꯥꯔꯣꯕ, ꯑꯩ ꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯛꯑꯒꯦ, ꯑꯃꯨꯛ ꯆꯪꯂꯛꯑꯒ ꯍꯧꯔꯛꯑꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯛꯈꯨꯝꯗ ꯂꯣꯏꯁꯤꯟꯗꯨꯅ ꯃꯃꯥ ꯃꯆꯥꯗꯣ ꯐꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯄꯨꯡ ꯐꯅ ꯊꯦꯡꯂꯦ, ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯅꯤ꯫ ꯂꯣꯇꯣ ꯃꯣꯍꯣꯟꯗꯣ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯦꯝꯆꯥ ꯇꯨꯝꯊꯕ ꯌꯥꯗ ꯐꯃꯨꯡꯗ ꯑꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯕꯤꯗ ꯋꯥꯔꯨꯕꯒ ꯀꯩꯒ ꯎꯏꯊꯕ ꯍꯧꯈ꯭ꯔꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥ ꯌꯧꯔꯦ, ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯈꯤꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯂꯣꯇꯣ ꯃꯣꯍꯣꯟꯗꯣ ꯂꯥꯎꯔꯒ ꯆꯪꯉꯛꯏ꯫ ꯑꯩ, ꯅꯋꯥ ꯂꯧꯗꯦ, ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯂꯩꯀꯥꯏꯁꯤꯗꯩ ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯗꯣꯔꯤꯒꯦ? ꯁꯦ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ꯫ ꯂꯣꯇꯣ ꯑꯩ ꯂꯩꯕꯒꯤ ꯂꯩꯀꯥꯏꯁꯤ ꯅꯨꯡꯉꯥꯏꯅꯤ, ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ ꯍꯦ꯫ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯨꯄꯤ, ꯑꯩ ꯅꯨꯄꯤ, ꯊꯣꯛꯂꯛꯑꯣ ꯂꯥꯎ꯫ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯊꯣꯛꯂꯛꯑꯣ ꯂꯥꯎꯅꯦ ꯍꯦ꯫ ꯃꯦꯝꯆꯥ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ? ꯁꯤꯗ ꯐꯝꯃꯨ ꯂꯥꯎ꯫ ꯊꯦꯡꯉꯤ, ꯑꯍꯤꯡꯅꯤ, ꯄꯣꯊꯥꯅꯕ ꯇꯧꯔꯣ, ꯀꯩꯗꯧꯔꯒꯦ? ꯍꯩ, ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ, ꯁꯤꯗ ꯂꯥꯎ ꯍꯥꯏꯗꯤ ꯂꯥꯎ꯫ ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯍꯥ? ꯁꯤꯗ ꯇꯨꯃꯤꯟ ꯐꯝꯃꯨ ꯂꯥꯎ꯫ ꯃꯦꯝꯆꯥ ꯇꯨꯃꯤꯟ ꯆꯪꯗꯨꯅ ꯐꯝꯃꯤ꯫ ꯌꯦꯡꯉꯣꯏ, ꯅꯣꯏ ꯑꯋꯥꯡ ꯊꯪꯕꯩ ꯍꯨꯏꯁꯤ ꯅꯨꯡꯁꯤꯗꯦꯅꯦ꯫ ꯃꯁꯤ ꯑꯩ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏ꯫ ꯍꯨꯏꯗꯨꯅ ꯀꯔꯤꯃꯨꯛ ꯇꯧꯔꯛꯑꯒꯦ? ꯑꯩ ꯍꯦꯛ ꯎꯕꯒ ꯇꯥꯅ ꯇꯥꯅ ꯆꯤꯛꯇꯨꯏ ꯈꯣꯡꯉꯤꯅꯦ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯃꯁꯛ ꯈꯪꯗ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯀꯩꯒꯤ ꯃꯁꯛ ꯈꯪꯗꯕ? ꯃꯄꯨꯗꯨꯅ ꯑꯩꯉꯣꯟꯗ ꯆꯤꯛꯎꯅ ꯏꯟꯁꯤꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯍꯨꯏꯗꯨꯅ ꯆꯤꯛꯀꯦ ꯇꯧꯔꯤꯗꯣ? ꯃꯁꯤ ꯄꯨꯝꯕ ꯃꯄꯨ ꯐꯠꯇꯕꯩ ꯅꯠꯇ꯭ꯔꯣ? ꯀꯔꯤꯅꯣꯗ, ꯍꯨꯏꯅ ꯑꯍꯤꯡꯗ ꯈꯣꯡꯕꯕꯨ ꯃꯄꯨꯅ ꯏꯟꯁꯤꯟꯕ ꯀꯃꯥꯏ ꯑꯣꯏꯗꯣꯏꯅꯣ? ꯍꯨꯏ ꯍꯥꯏꯁꯤꯗꯤ ꯃꯤ ꯎꯕ ꯈꯨꯗꯤꯡꯒꯤ ꯈꯣꯡ ꯇꯥꯕ꯫ ꯃꯌꯥꯝꯒꯤ ꯍꯨꯏꯒ ꯃꯥꯟꯅꯗꯦꯅꯦ, ꯃꯣꯏꯒꯤꯁꯤꯅꯅꯦ ꯍꯦꯟꯖꯤꯟꯅ ꯈꯣꯡꯕ ꯑꯃ ꯌꯥꯎꯔꯤ꯫ ꯍꯣꯏꯁꯦ, ꯌꯥꯔꯦ, ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ ꯂꯥꯛꯑꯣ꯫ ꯑꯩ ꯄꯣꯊꯥꯅꯤꯡꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ꯫ ꯂꯣꯇꯣ ꯃꯣꯍꯟ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯈꯪꯗ꯭ꯔꯗꯤ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯍꯣꯏꯌꯦꯕꯁꯦ, ꯍꯌꯦꯡ ꯅꯤꯡꯊꯤꯅ ꯍꯤꯗꯥꯛ ꯉꯥꯎꯗ꯭ꯔꯒ ꯁꯥꯟꯅꯔꯣ꯫ ꯀꯔꯤ? ꯅꯪꯒꯤꯁꯤ ꯑꯩ ꯌꯨ ꯈꯔ ꯊꯛꯏ ꯀꯥꯏꯅ ꯀꯔꯤꯝꯇ ꯈꯪꯉꯝꯃꯔꯣꯏ ꯈꯜꯂꯤꯔꯣ? ꯍꯥ? ꯅꯣꯏꯅ ꯐꯥꯎꯕ ꯑꯗꯨꯃꯥꯏ ꯍꯥꯏꯔꯗꯤ ꯂꯩꯀꯥꯏ ꯃꯤꯅ ꯀꯔꯤꯗ ꯎꯁꯤꯠꯇꯣꯔꯤꯒꯦ ꯑꯩꯁꯦ? ꯏꯆꯥꯁꯨ ꯏꯇꯨꯁꯨ ꯐꯠꯇꯦ, ꯅꯣꯏ ꯐꯠꯇꯕꯁꯤꯅ ꯑꯩꯁꯨ ꯃꯤꯃꯥꯡ ꯊꯣꯛꯑꯦꯗꯅ꯫ ꯂꯩꯕꯤꯔꯅꯨ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯌꯨꯝꯁꯤꯗꯒ ꯂꯩꯕꯤꯔꯅꯨ꯫ ꯊꯣꯏꯕꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯄꯥꯟꯗꯤ ꯊꯣꯛꯂꯛꯇ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯀꯞꯄꯤ꯫ ꯑꯁꯨꯛ ꯐꯠꯇꯕ ꯏꯄꯥꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗ ꯉꯥꯎꯗꯨꯅ ꯑꯗꯨꯝ ꯂꯩꯕ꯫ ꯑꯍꯤꯡ ꯀꯌꯥꯗ ꯌꯥꯝꯃꯦ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯐꯪꯗ꯭ꯔꯤꯕꯁꯦ꯫ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯩꯈꯣꯏꯅ ꯏꯪꯅ ꯂꯩꯗꯣꯏꯁꯤꯕꯣ? ꯂꯣꯇꯣ ꯃꯣꯍꯣꯟ ꯂꯥꯎꯕ ꯌꯥꯕ ꯂꯥꯎꯔꯝꯂꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯥꯏꯗ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯤꯅ ꯇꯨꯝꯍꯟꯗ꯭ꯔꯒ ꯃꯥꯅ ꯇꯨꯝꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕꯅꯤ ꯇꯨꯝꯃꯒ ꯂꯩꯗꯣꯏꯁꯤ꯫ ꯃꯦꯝꯆꯥꯁꯨ ꯀꯞꯄ ꯌꯥꯕ ꯀꯞꯂꯨꯔꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯉꯥꯏꯍꯥꯛ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯑꯍꯤꯡꯗꯣ ꯅꯤꯡꯊꯤꯅ ꯇꯨꯝꯗ ꯑꯗꯨꯃꯛ ꯂꯧ ꯀꯨꯝꯕ ꯆꯠꯈ꯭ꯔꯦ꯫
ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯃꯃꯥ ꯃꯆꯥ ꯐꯧ ꯁꯨꯔꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯊꯥꯗꯣꯏ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯁꯦ ꯅꯆꯦꯁꯦ ꯋꯥꯔꯦ ꯅꯪ ꯑꯃꯨꯛ ꯁꯨꯁꯤ ꯂꯥꯎ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯏꯃꯥ ꯆꯦꯡꯁꯦ ꯊꯣꯏꯕꯤ ꯍꯣꯏꯗ ꯈꯔ ꯄꯤꯈꯤꯁꯦ꯫ ꯍꯣꯏꯅꯦ ꯄꯤꯁꯤꯅꯦ, ꯁꯦ ꯈꯔ ꯌꯥꯝꯅ ꯁꯨꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯧꯁꯨ ꯀꯨꯝꯗ꯭ꯔꯕꯅꯤꯅ ꯌꯥꯝ ꯋꯥꯔꯦ ꯊꯣꯏꯕꯤꯗꯣ, ꯃꯄꯥꯅꯁꯨ ꯌꯥꯝ ꯑꯣꯠꯂ ꯃꯥꯜꯂꯦ꯫ ꯈꯪꯗ꯭ꯔꯦꯗ ꯇꯥꯗꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯤꯅꯣ ꯈꯪꯍꯧꯗꯦꯀꯣ, ꯍꯥꯟꯅꯗꯤ ꯑꯣꯟꯊꯣꯛꯅ ꯐꯔꯝꯈ꯭ꯔ ꯄꯣꯠꯅꯤ꯫ ꯃꯤꯁꯤꯅꯕꯨ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯪꯈ꯭ꯔꯗꯤꯅꯦ ꯍꯟꯗꯣꯛꯀꯦ ꯉꯝꯗꯦ ꯍꯥꯏꯗꯨꯅꯤ꯫ ꯊꯣꯏꯕꯤꯗꯣ ꯋꯥꯅꯁꯨ ꯁꯨꯖꯩ, ꯅꯨꯡꯉꯥꯏꯕꯁꯨ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯑꯩꯈꯣꯏꯒꯅꯦ ꯄꯨꯜꯂꯤꯈꯩꯗꯤ ꯍꯔꯥꯎꯖꯩ, ꯃꯌꯨꯝ ꯍꯦꯛ ꯆꯪꯉꯝꯗꯥꯏꯁꯤꯅꯤ ꯃꯥꯅ ꯁꯨꯛꯇꯣꯏꯁꯦ꯫ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯗꯣ, ꯌꯥꯝ ꯋꯥꯖꯔꯦ꯫ ꯑꯗꯨꯅꯤ ꯃꯣꯏ ꯃꯄꯥꯗꯣ ꯌꯥꯝ ꯐꯨꯅꯤꯡꯉꯤꯗ, ꯍꯟꯗꯛ ꯃꯣꯏ ꯏꯪꯈꯣꯜꯗꯨꯁꯨꯅꯦ ꯇꯤꯟ ꯇꯥꯗꯅ ꯃꯅꯥ ꯃꯁꯤꯡꯁꯨ ꯑꯃꯠꯇ ꯐꯠꯇ꯭ꯔꯦ ꯍꯥꯏ꯫ ꯑꯩꯈꯣই ꯁꯤꯗꯩ ꯀꯔꯤꯅꯣ ꯈꯔ ꯍꯦꯛꯂꯒ ꯍꯣꯔꯦꯟ ꯊꯤꯟꯕꯤꯔꯨꯆꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯅ ꯆꯦꯡ ꯈꯔ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯨꯗꯨꯅ ꯊꯣꯏꯕꯤ ꯈꯣꯏꯗ ꯊꯤꯟꯕ ꯂꯥꯛꯏ꯫ ꯊꯣꯏꯕꯤ, ꯍꯣ ꯊꯣꯏꯕꯤ! ꯊꯣꯏꯕꯤ ꯈꯨꯝꯂꯛꯂꯝꯗꯦ, ꯊꯥꯗꯣꯏ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ? ꯊꯣꯏꯕꯤ, ꯁꯦ ꯀꯩꯗꯧꯔꯒꯦ? ꯊꯥꯗꯣꯏ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ? ꯉꯔꯥꯡꯗ ꯍꯧꯕꯗ ꯉꯥꯏꯔꯤꯕ ꯐꯅꯦꯛꯁꯦ ꯕꯥꯖꯤꯅ ꯊꯥꯡꯖꯧꯅ ꯂꯣꯏꯅ ꯌꯥꯟꯊꯠꯇꯨꯅ ꯊꯅꯝꯂꯦ꯫ ꯂꯪꯁꯤ ꯂꯣꯏꯅ ꯇꯠꯂꯦ ꯇꯨ꯫ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯩꯒꯤꯅꯣ ꯅꯣꯏ ꯕꯥꯖꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯗꯤ? ꯁꯦꯜ ꯄꯤꯌꯣꯌꯦ, ꯑꯗꯨꯗ ꯑꯩꯅ ꯐꯅꯦꯛꯁꯦ ꯍꯧꯕꯗ ꯉꯥꯏꯔꯤ, ꯁꯦꯜ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯨꯕ, ꯑꯗꯨꯗꯒꯤ ꯁꯦꯜ ꯐꯪꯗꯕ ꯐꯅꯦꯛꯁꯤ ꯁꯥꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯗꯅ ꯊꯥꯡꯖꯧꯅ ꯂꯣꯏꯅ ꯌꯥꯟꯊꯠꯂꯤꯅꯦ꯫ ꯀꯞꯀꯅꯨꯁꯦ, ꯐꯖꯅ ꯁꯦꯝꯃꯒ ꯑꯃꯨꯛ ꯍꯟꯅ ꯀꯣꯠꯂꯒ ꯁꯥꯔ ꯂꯣꯏꯔꯦ, ꯀꯞꯄꯒ ꯀꯩꯁꯨ ꯀꯥꯟꯅꯕ ꯄꯣꯔꯛꯑꯣꯏꯕ꯫ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯅꯣꯏꯗ ꯂꯥꯛꯏꯁꯤꯅꯤ, ꯍꯟꯗꯛ ꯑꯩꯈꯣꯏꯒꯤꯅꯦ ꯂꯣꯛꯄ ꯐꯧꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯔ ꯁꯨꯔꯦ, ꯑꯗꯨꯒꯤ ꯅꯪꯒꯤ ꯊꯤꯟꯕ ꯂꯥꯛꯏꯕ꯫ ꯑꯁ, ꯊꯤꯜꯂꯛꯇ꯭ꯔꯁꯨ ꯌꯥꯔꯗꯨꯕꯨ꯫ ꯌꯥꯔꯦꯁꯦ, ꯀꯞꯀꯅꯨ꯫ ꯑꯗꯣ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯗ ꯆꯥꯍꯧ ꯇꯟ ꯆꯥꯁꯦ ꯍꯥꯏꯅꯔꯤꯅꯦ, ꯅꯪꯁꯨ ꯉꯟꯅ ꯂꯥꯛꯑꯣ꯫ ꯂꯥꯛꯀꯦ꯫ ꯏꯃꯥꯗꯤ ꯂꯧꯕꯨꯛꯇ ꯁꯟꯊꯤ ꯀꯨꯟꯕ ꯆꯠꯈꯤꯕꯅꯤ꯫ ꯁꯟ ꯊꯥꯗꯣꯛꯅꯔꯕ꯭ꯔꯣ ꯍꯥꯏꯁꯦ? ꯊꯥꯗꯣꯛꯅꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯊꯥꯗꯣꯛꯄ ꯌꯥꯔꯦꯅꯦ ꯑꯗꯨꯗꯤ, ꯑꯩꯈꯣꯏꯗꯤ ꯊꯥꯗꯣꯛꯅꯗ꯭ꯔꯤꯕꯅꯦꯅ ꯊꯥꯗꯣꯛꯇ꯭ꯔꯤꯅꯤ꯫ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯍꯥꯏꯕꯅꯦ ꯊꯥꯗꯣꯛꯅꯕ꯫ ꯉꯥꯏꯈꯣꯅꯦ ꯊꯣꯏꯕꯤ, ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯥ ꯈꯣꯝꯕꯅ ꯅꯪꯁꯦ ꯑꯝꯇ ꯍꯥꯏꯌꯣꯅ ꯍꯥꯏꯔꯤ, ꯒ꯭ꯔꯤ ꯇꯛꯇꯅ ꯂꯩꯔꯦ, ꯀꯩ ꯍꯥꯏꯈꯤꯁꯤꯒꯦ? ꯑꯁ, ꯇꯜꯂꯦꯗ ꯊꯥꯗꯣꯏ, ꯑꯩ ꯅꯨꯄꯥꯒ ꯈꯪꯅꯅꯤꯡꯗꯦꯗ꯫ ꯁꯦꯜ ꯄꯥꯏꯕꯅꯦ, ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝ ꯅꯤꯡꯊꯤꯖꯕꯅꯤ, ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯁꯨ ꯌꯥꯝ ꯀꯜꯂꯤꯗꯨꯗꯤ꯫ ꯑꯁ, ꯑꯩ ꯇꯜꯂꯦꯕ꯫ ꯌꯥꯕꯤꯈ꯭ꯔꯣꯕꯀꯣ? ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩ ꯑꯗꯨꯒꯨꯝꯕꯒ ꯑꯃꯠꯇ ꯌꯥꯅꯤꯡꯗ꯭ꯔꯦꯗ꯫ ꯈꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯎ ꯀꯩꯗꯧꯒꯦ? ꯅꯪ ꯋꯥꯈꯜ ꯁꯨꯝ ꯈꯟꯖꯤꯜ ꯂꯩꯔꯗꯤ ꯊꯨꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯩ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯗꯧꯅꯤꯀꯣ? ꯊꯥꯗꯣꯏ, ꯑꯩ ꯇꯜꯂꯦ ꯃꯤ꯫ ꯊꯣꯏꯕꯤ, ꯀꯞꯄꯒ ꯁꯨꯝ ꯂꯩꯕꯗꯣ ꯋꯥꯗ꯭ꯔꯣ? ꯋꯥꯏ, ꯍꯥꯏꯐꯝ ꯈꯪꯗꯦ, ꯌꯥꯝ ꯋꯥꯏ꯫ ꯑꯗꯨꯗꯤꯅꯦ ꯈꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯃꯨ꯫ ꯊꯣꯏꯕꯤ ꯀꯩꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟ ꯂꯩ꯫ ꯑꯗꯨꯗꯤ ꯑꯩ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯒꯦꯀꯣ? ꯑꯩ ꯆꯠꯂꯦꯍꯦ, ꯌꯥꯝ ꯈꯟꯖꯤꯟꯖꯁꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯊꯥꯗꯣꯏꯅ ꯁꯤꯟꯗꯨꯅ ꯈꯣꯝꯕꯒ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯎꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯈꯣꯝꯕ ꯑꯅꯤ ꯈꯪꯅꯩ ꯍꯥꯏꯕꯁꯤ ꯂꯣꯇꯣ ꯃꯣꯍꯣꯟꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯅꯤꯗ ꯎꯅꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ, ꯇꯥ ꯈꯣꯝꯕ, ꯀꯩ ꯍꯥꯏꯒꯦ? ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯑꯒꯦ? ꯉꯥ ꯆꯥꯏꯌꯦ꯫ ꯑꯣ, ꯑꯗꯣ ꯊꯣꯏꯕꯤ, ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯄꯨꯅꯤꯡꯉꯦ꯫ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤꯗ ꯇꯥ ꯈꯣꯝꯕ, ꯆꯍꯤꯁꯦ ꯑꯉꯥꯡꯗꯤ ꯑꯝꯇ ꯅꯠꯇ꯭ꯔꯕꯅꯤꯗ꯫ ꯏꯃꯥ ꯍꯣꯏꯅꯕꯨ ꯌꯥꯔꯛꯑꯗ꯭ꯔꯣ? ꯌꯥꯔꯛꯀꯅꯤꯍꯦ, ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯈꯪꯗꯦꯗ, ꯌꯥꯝ ꯄꯥꯈꯠꯂꯦ, ꯑꯩꯗꯤ ꯌꯨ ꯉꯥꯎꯕꯒꯤ ꯃꯆꯥꯅꯤꯅ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯣꯇꯣ ꯃꯣꯍꯣꯟꯗꯨ ꯌꯨ ꯇꯞꯇꯥꯏ ꯉꯥꯎꯁꯤꯜꯂꯒ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯈꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯁꯦꯜ ꯅꯤꯔꯝꯃꯤ꯫ ꯑꯍꯩ ꯈꯣꯝꯕ, ꯅꯈꯣꯏ ꯑꯅꯤꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯀꯩꯁꯨ ꯇꯧꯗꯦꯗ ꯈꯨꯔꯥ꯫ ꯑꯍꯩ ꯈꯣꯝꯕ, ꯅꯪ ꯈꯨꯔꯥꯁꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦꯍꯦ, ꯁꯦꯜ ꯈꯤꯇ ꯄꯤꯌꯨ, ꯀꯩꯅꯣꯝꯇ ꯆꯥꯔꯨꯒꯦ, ꯄꯨꯛꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯦꯕ꯫ ꯀꯗꯥꯏ, ꯁꯦꯜ ꯈꯛꯇ ꯄꯤꯔꯛꯎ꯫ ꯀꯩꯅꯣ ꯕꯥꯖꯤ, ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯍꯩ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯈꯣꯝꯕ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯂꯣꯇꯣ ꯃꯣꯍꯣꯟꯗ ꯄꯤꯈꯤꯔꯝꯃꯤ꯫
ꯊꯣꯏꯕꯤ ꯏꯀꯥꯏꯕꯅ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯃꯥꯡꯗ ꯇꯧꯔꯝꯂꯤꯕ ꯃꯄꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯃꯄꯤꯁꯨ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯏ ꯊꯣꯏꯕꯤ ꯀꯞꯂꯒ ꯇꯥꯈꯣꯝꯕ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯍꯣꯏ ꯍꯣꯏ ꯀꯩꯁꯨ ꯈꯟꯖꯤꯟꯒꯅꯨꯀꯣ ꯊꯣꯏꯕꯤ ꯄ꯭ꯔꯄ꯭ꯔ ꯃꯌꯨꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯈꯣꯝꯕ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯗꯦ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯊꯣꯏꯕꯤ ꯊꯥꯗꯣꯏꯗ ꯄꯥꯎ ꯇꯝꯖꯔꯤ ꯊꯥꯗꯣꯏ ꯅꯠꯇꯦ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯕꯨ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯀꯩꯗꯧꯔꯒꯦ ꯊꯥꯗꯣꯏ ꯉꯁꯥꯏꯗꯣ ꯑꯩꯒ ꯇꯥ ꯈꯣꯝꯕꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯕꯥꯖꯤ ꯂꯥꯛꯑꯒ ꯇꯥ ꯈꯣꯝꯕꯗ ꯁꯦꯜ ꯄꯤꯌꯨꯅ ꯇꯧꯔꯛꯏꯅꯤ ꯑꯩ ꯏꯀꯥꯏꯕꯅ ꯃꯥꯏꯁꯦ ꯇꯥ ꯈꯣꯝꯕꯗ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯗꯕꯅꯤ ꯀꯥꯏꯗ ꯂꯩꯔꯤꯉꯩ ꯊꯦꯡꯅꯔꯤꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣই ꯅꯥꯀꯟꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯒꯤ ꯂꯝꯕꯤꯗꯣ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗ ꯑꯁ ꯅꯣꯏ ꯕꯥꯖꯤꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯑꯩ ꯃꯇꯨꯡ ꯇꯥ ꯈꯣꯝꯕꯒ ꯎꯅꯕ ꯉꯝꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦ ꯊꯥꯗꯣꯏ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯁꯦ ꯃꯊꯪꯗꯗꯤ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯅꯣꯏ ꯕꯥꯖꯤ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯨ ꯑꯩ ꯉꯁꯤꯒꯤ ꯃꯇꯧꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡ ꯂꯩꯔꯦ ꯌꯥꯔꯦꯁꯦ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒ ꯅꯁꯥ ꯋꯥꯅꯕꯅꯤ ꯇꯥ ꯈꯣꯝꯕꯗꯣ ꯑꯩ ꯐꯖꯅ ꯍꯥꯏꯈꯤꯒꯦ ꯂꯥꯟꯅ ꯈꯟꯗꯅꯕ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯊꯥꯗꯣꯏꯅ ꯊꯣꯏꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯞꯇꯥ ꯐꯥꯔꯛꯂꯦ ꯊꯣꯏꯕꯤ ꯈꯣꯝꯕꯒ ꯎꯅꯕ ꯊꯣꯛꯈꯤꯗꯕ ꯈꯣꯝꯕꯅ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯊꯣꯏꯕꯤꯁꯤꯕꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯒ ꯎꯅꯕ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯕꯣ ꯈꯣꯝꯕ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯥꯗꯣꯏꯁꯨ ꯊꯣꯡꯒꯥꯜꯔꯣꯝꯗ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯇꯥ ꯈꯣꯝꯕ ꯀꯔꯣꯝꯗꯅꯣ ꯅꯪ ꯅꯅꯥꯛꯇ ꯂꯥꯛꯏꯅꯤ ꯀꯩ ꯂꯩꯔꯒꯦ ꯊꯣꯏꯕꯤꯁꯦ ꯍꯟꯗꯛ ꯁꯨꯡꯊꯣꯛ ꯍꯦꯛ ꯊꯣꯛꯂꯛꯇ꯭ꯔꯤ ꯀꯔꯤ ꯇꯧꯕꯒ ꯌꯥꯎꯔꯖꯥꯠꯅꯣ ꯇꯥ ꯈꯣꯝꯕ ꯄꯥꯎ ꯇꯥꯗ꯭ꯔꯤꯕꯣ ꯀꯩ ꯇꯧꯔꯒꯦ ꯊꯥꯗꯣꯏ ꯀꯩ ꯄꯥꯎꯅꯣ ꯃꯣꯏ ꯕꯥꯖꯤꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯕꯅꯤ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯌꯦ ꯑꯣ ꯀꯩ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯀꯔꯤꯕꯨ ꯑꯣꯏꯔꯨꯅꯤ ꯇꯥ ꯈꯣꯝꯕ ꯌꯨ ꯊꯛꯄ ꯍꯦꯟꯃꯜꯂꯛꯄꯒꯤ ꯃꯁꯥ ꯃꯅꯨꯡꯗꯣ ꯂꯣꯏꯅ ꯄꯠꯁꯤꯜꯂꯛꯏꯕ ꯑꯗꯨꯒꯤꯅꯤ ꯑꯣ ꯑꯗꯣ ꯅꯪ ꯊꯕꯛ ꯆꯤꯟꯕ꯭ꯔో ꯑꯩꯈꯣꯏꯅꯤ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯨꯁꯤꯔꯥ ꯆꯤꯟꯗꯤꯌꯦ ꯍꯧꯖꯤꯛ ꯆꯪꯉꯨꯁꯦ ꯍꯥꯏꯔꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯪꯉꯨꯔꯁꯤ ꯑꯁꯨꯝꯅ ꯊꯥꯗꯣꯏꯒ ꯈꯣꯝꯕꯒꯗꯨ ꯊꯣꯏꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯊꯥꯗꯣꯏꯅ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯀꯧꯗꯨꯅ ꯆꯪꯂꯛꯄꯅꯤ ꯈꯔ ꯅꯛꯁꯤꯜꯂꯛꯄꯒ ꯈꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯂꯣꯇꯣꯅ ꯑꯩꯅ ꯅꯥꯗꯅ ꯂꯩꯔꯤꯁꯤ ꯂꯥꯏꯌꯦꯡꯒꯦꯗꯤ ꯍꯥꯏꯗꯦ ꯅꯣꯏꯅ ꯃꯥꯅ ꯆꯥꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯁꯦꯜꯗꯤ ꯂꯩꯇꯅ ꯀꯔꯝꯅ ꯌꯦꯡꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯕ ꯌꯥꯕꯗꯤ ꯍꯣꯠꯅꯔꯤꯗꯅ ꯏꯪꯈꯣꯜꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯌꯣꯟꯈꯤꯕꯗ ꯌꯨꯝꯐꯝ ꯃꯆꯦꯠꯁꯤꯈꯛ ꯉꯥꯏꯔꯕꯅꯤ ꯃꯁꯤꯗ ꯍꯦꯟꯕ ꯂꯟ ꯊꯨꯝꯕꯨ ꯃꯣꯏ ꯕꯥꯖꯤꯅ ꯂꯦꯞꯂꯝꯕ꯭ꯔꯣ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯅꯁꯨ ꯑꯩꯈꯣꯏꯁꯦ ꯃꯁꯤꯡ ꯑꯣꯏꯅ ꯊꯥꯕꯤꯕ ꯅꯠꯇꯤꯌꯦ ꯏꯋꯥ ꯐꯠꯇꯕꯅꯤꯅ ꯃꯤꯅꯁꯨꯅꯦ ꯏꯆꯤꯟ ꯏꯋꯥ ꯂꯧꯕꯤꯗꯦ ꯁꯦꯜ ꯂꯪꯂꯨꯕ ꯈꯨꯗꯤꯡꯒꯤ ꯁꯤꯡꯕ ꯉꯝꯂꯣꯏꯗꯅ ꯀꯅꯥꯝꯇꯅ ꯄꯤꯕꯤꯔꯛꯇ꯭ꯔꯦ ꯑꯣ ꯑꯩꯁꯦ ꯁꯤꯈ꯭ꯔꯣ ꯁꯤꯅꯤꯅꯦ ꯅꯃꯥꯅ ꯆꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪꯁꯦ ꯁꯤꯔꯝꯗꯥꯏꯁꯤ ꯐꯥꯎꯕ ꯍꯦꯛ ꯑꯣꯠꯂꯤꯗꯀꯣ ꯂꯣꯇꯣ ꯌꯥꯝ ꯁꯣꯟꯖꯤꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯟꯗꯤ ꯁꯣꯟꯕ ꯂꯩꯇꯦ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯍꯧꯏ ꯊꯣꯏꯕꯤꯅ ꯏꯃꯥ ꯇꯣ ꯌꯥꯔꯤꯁꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩꯕ ꯑꯩ ꯂꯝꯍꯦꯟꯕꯤ ꯅꯨꯄꯥꯒ ꯎꯅꯔꯗꯅ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗ ꯍꯥꯏꯌꯨꯗꯅ ꯏꯄꯥ ꯅꯥꯔꯦ ꯂꯥꯏꯌꯦꯡꯕꯤꯌꯣꯗꯅ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯕꯥꯖꯤ ꯍꯥꯏꯌꯣ ꯏꯄꯥꯗꯨ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯑꯃꯨꯛꯇ ꯂꯥꯏꯌꯦꯡꯕꯤꯌꯨ ꯁꯦꯜ ꯌꯥꯎꯗꯅ ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯥ ꯈꯪꯗ꯭ꯔꯖꯥꯠꯂꯣ ꯑꯩꯅ ꯌꯥꯗ꯭ꯔꯗꯤ ꯅꯪ ꯂꯨꯍꯣꯡꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯣ ꯍꯧꯖꯤꯛ ꯑꯩꯅ ꯅꯌꯨꯝ ꯄꯥꯟ ꯈꯪꯒꯅꯣ ꯍꯥꯏꯗꯅ ꯁꯥꯞ ꯇꯧꯔꯝꯃꯗꯤ ꯅꯪ ꯁꯥꯞ ꯑꯗꯨ ꯄꯥꯟꯒꯅꯤꯅꯦꯍꯦ ꯃꯦꯝꯆꯥꯅ ꯀꯔꯝꯕ ꯃꯄꯥꯅꯣ ꯅꯪꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯁꯤꯕꯣ ꯃꯆꯥꯁꯤꯗ ꯁꯥꯞ ꯇꯧꯔꯒ ꯅꯪ ꯄꯦꯜꯂꯗ꯭ꯔꯣ ꯄꯦꯜꯂꯅꯤ ꯑꯩ ꯍꯦꯛ ꯂꯩꯇꯕ ꯃꯤꯀꯨꯞꯇ ꯏꯪꯈꯣꯜ ꯑꯁꯦ ꯎꯠ ꯑꯣꯏꯅ ꯇꯨꯝꯃꯨꯀꯣ ꯀꯔꯤꯅꯣ ꯃꯣꯏ ꯕꯥꯖꯤꯅ ꯈꯟꯕꯤꯔꯤꯁꯤꯕꯣ ꯍꯩ ꯇꯥꯅꯤꯡꯗꯦ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ ꯅꯃꯥ ꯅꯆꯥ ꯀꯔꯥꯏꯗꯅꯣ ꯂꯩꯔꯨꯁꯨ ꯁ꯭ꯋꯥꯏꯗꯅꯦ ꯅꯈꯣꯟ ꯅꯋꯥꯒ ꯇꯥꯍꯜꯂꯛꯀꯅꯨ ꯊꯣꯏꯕꯤꯒ ꯃꯦꯝꯆꯥꯒꯗꯨ ꯀꯞꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ ꯊꯥꯗꯣꯏꯒ ꯈꯣꯝꯕꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯏꯀꯥꯏꯃꯟꯕꯅ ꯌꯦꯅꯦꯈꯥꯔꯣꯝꯗ ꯆꯠꯇꯨꯅ ꯀꯞꯈ꯭ꯔꯦ ꯃꯦꯝꯆꯥꯅ ꯍꯩꯃꯥ ꯀꯌꯥꯝ ꯀꯨꯏꯔꯦ ꯊꯥꯗꯣꯏ ꯀꯨꯏꯗ꯭ꯔꯤꯌꯦ ꯏꯃꯥ ꯍꯧꯖꯤꯛꯇ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯌꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯪꯒꯣꯏꯁꯤꯗ ꯐꯝꯁꯤ ꯂꯥꯛꯑꯣ ꯍꯩ ꯊꯣꯏꯕꯤ ꯂꯥꯎꯅꯦ ꯅꯪꯕꯨ ꯁꯣꯝꯗ ꯊꯣꯏꯕꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯕ ꯃꯈꯩ ꯂꯥꯛꯏ ꯊꯥꯗꯣꯏ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ
Hꯧꯖꯤꯛꯇ ꯂꯥꯛꯄꯅꯤ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯀꯞꯄꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯦ ꯇꯥ ꯈꯣꯝꯕꯅ ꯅꯣꯏ ꯕꯥꯖꯤ ꯅꯥꯏ ꯍꯥꯏꯕꯗꯨꯗ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯔꯛꯄꯅꯤ ꯂꯧꯁꯤꯜꯂꯣ ꯕꯥꯖꯤꯒꯤ ꯀꯩꯗꯧꯔꯒꯦ ꯈꯣꯝꯕꯅ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯃꯦꯝꯆꯥꯅ ꯑꯃꯨꯛ ꯊꯤꯕꯣꯡ ꯊꯤꯔꯤꯜ ꯂꯣꯏꯅ ꯄꯠꯂ ꯄꯣꯠꯅꯤꯗ ꯏꯕꯨꯡꯉꯣ ꯌꯦꯡꯕꯗꯤ ꯌꯦꯡꯊꯣꯛꯄꯤꯔꯨꯔꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯤ ꯏꯕꯨꯡꯉꯣ ꯐꯒꯠꯄ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤ ꯌꯨꯁꯦ ꯊꯛꯄ ꯁꯨꯡꯂꯦꯞ ꯂꯦꯞꯇꯤꯌꯦ ꯑꯗꯨꯅ ꯐꯔꯣꯏ ꯈꯣꯝꯕ ꯊꯣꯏꯕꯤꯕꯨ ꯅꯨꯡꯉꯥꯏꯇ ꯌꯦꯡꯉꯤ ꯊꯣꯏꯕꯤꯗꯤ ꯈꯣꯝꯕꯗ ꯍꯪꯒꯟꯅ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯂꯨꯇꯣꯃꯣꯍꯟ ꯅꯥꯔꯕꯁꯨ ꯌꯨ ꯊꯛꯄꯗꯤ ꯂꯦꯞꯇꯕꯅ ꯏꯀꯨꯏ ꯀꯨꯏꯗ ꯁꯤꯈꯤꯔꯝꯃꯤ ꯊꯣꯏꯕꯤꯅ ꯕꯥꯖꯤ ꯅꯪ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯠꯅꯔꯁꯨ ꯆꯩꯅꯔꯁꯨ ꯕꯥꯖꯤ ꯂꯩꯇꯕꯁꯦ ꯌꯨꯝꯁꯦ ꯏꯍꯥꯡ ꯍꯥꯡꯉꯦ ꯑꯍꯤꯡꯗꯨ ꯃꯇꯣꯝꯇ ꯁꯣꯟꯗꯨꯅ ꯀꯞꯆꯔꯤ ꯊꯣꯏꯕꯤꯗꯨ ꯃꯦꯝꯆꯥꯅ ꯍꯥꯏ ꯊꯣꯏꯕꯤ ꯑꯍꯤꯡꯁꯤꯗ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯏꯃꯥ ꯕꯥꯖꯤꯗꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯏꯃꯥꯁꯨ ꯅꯤꯡꯁꯤꯡꯂꯤꯕꯅꯤ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯍꯤꯡꯗ ꯌꯥꯗꯕꯅꯤꯅꯦ ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯔꯕꯗꯤ ꯑꯩꯈꯣই ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥ ꯅꯪꯗꯤ ꯑꯩ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ ꯆꯠꯂꯣꯏꯌꯦ ꯊꯣꯏꯕꯤ ꯁꯦꯁꯦ ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯊꯦꯝꯕꯤꯗꯨꯅ ꯃꯃꯥ ꯃꯆꯥ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯂꯣꯇꯣꯃꯣꯍꯟ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯃꯥ ꯃꯆꯥ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯦꯟꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯩꯔꯛꯂꯝꯃꯤ ꯆꯍꯤ ꯐꯥꯈ꯭ꯔꯦ ꯀꯨꯃꯣꯟ ꯐꯤꯔꯣꯏꯁꯨ ꯇꯧꯈ꯭ꯔꯦ ꯈꯣꯝꯕꯅ ꯊꯣꯏꯕꯤ ꯀꯩ ꯍꯥꯏꯒꯦ ꯇꯥ ꯈꯣꯝꯕ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯒꯦ ꯑꯩꯅ ꯄꯥꯈꯪ ꯑꯣꯏꯔꯛꯏꯁꯦ ꯀꯨꯏꯔꯤꯕꯅꯤ ꯑꯉꯥꯡꯁꯤꯡꯅ ꯂꯛꯅꯕꯗ ꯂꯣꯏꯔꯦꯕ ꯑꯩ ꯀꯩ ꯅꯨꯃꯤꯠꯇ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯊꯥꯔꯛꯑꯒꯦ ꯃꯇꯝ ꯈꯤꯇꯪꯒ ꯂꯩꯈꯤꯒꯦ ꯌꯨꯝꯗ ꯌꯥꯔꯔꯣꯏ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯔꯒ ꯂꯥꯛꯄꯅꯦ ꯊꯣꯏꯕꯤ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯑꯃꯨꯛ ꯌꯥꯔꯣꯏ ꯏꯃꯥ ꯕꯕꯥꯅꯁꯨ ꯅꯨꯄꯤ ꯊꯤꯔꯣ ꯁꯤꯅ ꯂꯣꯏꯔꯕꯅꯤ ꯊꯥꯔꯛꯑꯒꯦꯀꯣ ꯑꯗꯨꯅꯦꯕ ꯅꯨꯡꯁꯤꯕꯅ ꯈꯣꯝꯕ ꯑꯃꯗꯤ ꯊꯣꯏꯕꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯁꯈꯤꯅ ꯏꯆꯦ ꯃꯦꯝꯆꯥ ꯀꯔꯤ ꯍꯥꯏꯒꯦ ꯁꯈꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯇꯥꯗ ꯂꯩꯈꯤꯗꯕꯗꯩꯗꯤ ꯏꯆꯦꯒ ꯊꯣꯏꯕꯤꯒꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯕ ꯃꯥꯜꯂꯦ ꯈꯔꯗ ꯅꯠꯇꯦꯗ ꯁꯈꯤꯌ ꯏꯪꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕ ꯉꯝꯖꯔꯦ ꯆꯥꯕ ꯆꯥꯗꯕ ꯋꯥꯈꯜ ꯊꯣꯛꯅ ꯂꯩꯕ ꯉꯝꯂꯦꯀꯣ ꯁꯈꯤꯌ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯄꯨꯔꯣꯏꯕ ꯅꯨꯡꯁꯤꯗꯕꯩ ꯅꯠꯇꯦꯀꯣ ꯏꯄꯨꯔꯣꯏꯕꯕꯨꯗꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏ ꯑꯗꯨꯕꯨ ꯃꯥꯅ ꯃꯤ ꯑꯣꯠꯄꯗꯣ ꯃꯗꯨꯅ ꯅꯨꯡꯁꯤꯔꯁꯨꯅꯦ ꯑꯩꯈꯣꯏ ꯑꯁꯥꯎꯕꯅ ꯍꯦꯟꯃꯜꯂꯕꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯈꯠꯅꯕ ꯃꯥꯅꯤ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤꯁꯨ ꯈꯣꯝꯕꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈ꯭ꯔꯦꯗꯣ ꯏꯆꯥꯗꯨꯁꯨꯅꯦ ꯄꯣꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯖꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦꯅ ꯄꯥꯎ ꯇꯥꯏꯗ ꯂꯩꯈ꯭ꯔꯦ ꯏꯁꯨ ꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯉꯥꯡꯗꯣ ꯐꯔꯦꯅꯦ ꯃꯥꯅꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈ꯭ꯔꯗꯤ ꯁꯈꯤꯌ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇꯗꯤꯅꯦ ꯌꯨ ꯊꯛꯄ ꯅꯤꯁꯥ ꯆꯥꯕ ꯃꯤꯗꯅꯦ ꯌꯨꯝ ꯄꯥꯟꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩꯅ ꯌꯨꯝ ꯄꯥꯟ ꯈꯪꯗꯅ ꯑꯗꯨꯝ ꯂꯩꯖꯈ꯭ꯔꯒꯦꯀꯣ ꯍꯩꯍꯩꯗꯦꯗ ꯏꯆꯦ ꯍꯣ ꯏꯋꯥ ꯐꯠꯇꯕ ꯁꯤꯕ ꯉꯥꯏꯕ ꯏꯆꯥ ꯐꯠꯇꯕ ꯆꯥꯎꯕ ꯉꯥꯏꯕ ꯍꯥꯏꯅꯕ ꯄꯥꯎꯔꯧꯗꯣ ꯑꯩꯉꯣꯟꯗ ꯍꯦꯛ ꯊꯣꯛꯏ ꯏꯋꯥ ꯌꯨ ꯉꯥꯎꯕꯗꯣ ꯁꯤꯕ ꯉꯥꯏꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯑꯩ ꯄꯨꯟꯁꯤ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯁꯤ ꯐꯥꯎꯕꯅꯤ ꯃꯥꯅ ꯑꯣꯠꯂꯝꯂꯒ ꯆꯠꯈ꯭ꯔꯤꯕ ꯂꯥꯏꯑꯣꯏꯕꯨꯗꯤ ꯂꯥꯏꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯕꯨꯅꯦ ꯐꯠꯇꯤ ꯐꯠꯇꯦꯗ ꯀꯣ ꯁꯈꯤ ꯏꯋꯥꯅꯤ ꯀꯥꯏꯅ ꯀꯟꯈꯠꯂꯣꯏꯀꯣ ꯃꯦꯝꯆꯥ ꯃꯣꯃꯣꯟ ꯅꯣꯛꯄ ꯉꯝꯖꯔꯤ ꯊꯣꯏꯕꯤꯁꯨ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯂꯥꯛꯄꯗ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯗꯨꯒ ꯋꯥꯔꯤ ꯐꯖꯅ ꯏꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗ ꯋꯥꯔꯤ ꯍꯥꯞꯅꯤꯡꯕ ꯔꯥꯏꯇꯔ ꯂꯩꯔꯒꯁꯨ ꯁꯣꯅꯝ ꯆꯅꯨ ꯍꯥꯏꯗꯅ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯥꯎ ꯐꯥꯎꯖꯟꯕꯤꯔꯛꯎ